Thanga Higher Secondary School ge Maheiroi Singna School asigi awatpa ojah tharakabadani haiduna ngarang Maheiroi Singna School asigi campus ta Ahing Yarektuna Changsinkhiba Khongjang adu Thanga AC ge MLA T Robindro na laktuna Maheiroi Singna talliba demand sing thabak ta onthokkani haina thajaba pibadagi Khongjang adu Handokkhre aikhoi ge awatpa ojah pibiyu aikhoi lairik ningthina tamhanbiyu lengakna leifam thopa ojah leihandaba haibase Right to Education Act 2009 khonggoinabane haina banner gi makhada school asigi Maheiroi Singna mamang thagi taratarutagi changsinkhiba Khongjang na makha Khongjang adugi makha chatharakpa oina ngarang numidangdagi school campus cha Ahing Yarektuna Khongjang Changsinkhiba hokhibane desam Thanga Higher Secondary School Unit Council na school asigi Maheiroi kayaga khutsamnaduna chatharakhiba Khongjang adugi matangda desam mayai loisangi Education Secretary oinam Romes na hai school asigi watuna leiriba ojah sing tharaknaba taknaringai chairakta hokhiba July 15 da school asidagi ojah ahum atopa school da transfer tawbagi order thorakhe order adu athubada kakadabani haiduna July 13 da Education Department ke mari leinaba sing amadi local MLA da khanghanduna August 13 fawbagi manungda taliba demand thabakta onthokkadabani haiduna Maheiroi Singna school asi get mamangda Khongjang changsinduna lakhibane adubu mari leinaba singgi maikaitagi thabak amata lokhalaktabana maram oiraga ngarangdagi Maheiroi Singna school da yarekpagi Khongjang ase changsinba hokibani haina mahakna makhata khe Hauski sida hairiba oja ahum khak sida natana tongan ba subject singda watlaga leiribo oja singa se masi athuba matamda lengak sina thabiro aduga ngasi phawba sunglai leitaba oja sing thabira akanda Maheiroi singda leirik takpa phanganbiu loinana lengak sina school fagalansi mission haidana thabak thorom kaya paikhalak left leitaba amade tongan ba higher secondary ama oibagi infrastructure mayam wal iba mayam singa se masi athuba matamda Hapson Birakanda, Asigum Lava Thanga Higher Secondary, Maikaya Somda Mapung Paba Higher Secondary, and view Haina Tamjari. Amaromda Maheiroi Sing School da Ahing Yarektuna Khongjang Changsiliba Sida School asgi ojah amatana meeting changlam daba amade Maheiroi khakta thadoktuna thamlamba adukidamak MLA T Robindro na mai hauna saukhre Thanga Higher Secondary School ge Maheiroi Singna Ahing Yarektuna Khongjang changsile haiba pau tabadagi ngarang numidang pung mapan khara henba aduaida MLA Robindro School aduda chatuna Khongjang changsiliba Maheiroi Student Union amade Maheiroi Singge mama mapa singa unadna makhoi ge apamba pumnamak thabakta onthokkani haina thajaba pibadagi Khongjang adu handokkibane MLA na school aduda yaurakpa matamda Khongjang changsilamliba Maheiroi Sing mama mapa amade Student Union ge mihut sing natana school asigi ojah amata leiramdaba adukki matek asaubu utke MLA T Robindro na hai Thanga AC ge MLA ama oina miyamna thagalakpadage Maheiroi Singna mahai tambada chatningba faudraba School asi Higher Secondary ge thakta onkhatuna ngasi oiriba fibam asi yongna pokhalakpane lengake school oirabasu first division taruk puthoktuna haujikte mamangda amukta thokhedriba mongda Maheiroi aduki mate yamna tamba school ama oibangamle adubu ACS da awat apa kayam leiba maramna school asida numit khudingi laktuna yengshinba ngamkhide adubu fibam asi yongna sokchil lamgani haibadudi khallude loinana school asigi ojah amadi infrastructure watpagi wafam amata mangonda khanghalakhiba leite adubu chahi asigi July 13 ta school asigi Maheiroi Singna mangonda ojah ge awatpa leire transfer su thakre madu kakpinaba natraga anuba ojah tharaknabagi wakat amalakhe madudage mahakna mari leinaba singda transfer Tanaduna transfer thokraba ojah ahum aduge mahutta anuba ojah ahum school asida nauna tharakpagi order lakhibane haina MLA Robindro na makhatana phongdokhi Housing schools da oja wala lemba geography ki oja adagiri khoi ki pol science ki political science ki oja haiba singsi khoi government na arrange tawgre tana khoi school se transfer tawre adana haiba transfer tawre oja singsi Monday du sungsoi soidana khoi join tawna ba hona gani aduga khoi makhoi de su personally contact tawra na khoi si Monday du sungsoi soidana join tawon gani haiba sima hangna khoi ki Thanga Higher Secondary ki satra isa singda hangna sima iswar tawjari adana housing makhoi na oja lakte haidana hak pen da ba sangba leram dana khoi ngasi
ꯉꯁꯤꯗꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯑꯣꯖꯥ ꯂꯥꯛꯇꯕ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯅꯁꯨ ꯃꯈꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯁꯤ ꯅꯈꯣꯏ ꯌꯨꯝꯗ ꯍꯜꯂꯒ ꯏꯪꯅ ꯇꯞꯅ ꯆꯥꯛ ꯆꯥꯔ ꯄꯣꯊꯥꯔꯒ ꯂꯥꯏꯔꯤꯛꯁꯨ ꯄꯥꯔ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯂꯩꯔꯣ ꯑꯣꯖꯥꯁꯤꯡ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯟꯗꯦꯗ ꯖꯣꯏꯟ ꯇꯧꯅꯕ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯑꯃꯁꯨꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯖꯣꯏꯟ ꯇꯧꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯒꯤ ꯃꯐꯝꯗ ꯑꯃꯁꯨꯡ ꯁꯥꯇ꯭ꯔ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛ ꯊꯝꯖꯔꯤ